Security Forces na tha asiki kun mga amadi kun tarukta Imphal East amadi Imphagi tongan mafamsingdagi lona thingkhraba lalhou singgi mioi mga faba ngamkhre. Tha asiki kun mga da Security Force na People's Revolutionary Party of Kangleipak Pripak Progi mioi ani top makha lekai dagi faba ngamkhe. Faba mioi sing adude wangkhairakpam Romeo Meitei atopaming Baruni chahi nifu mari amadi Thokchom Napoleon Singh atopaming abothe chahi kunithoini. Faba mioi sing ase Imphagi fam kayadagi sel khaibada chunaba mioi sing hari. Makoidagi mobile handsets ahum sel oina lupa lising tarama thoiga chanipan amadi Aadhaar card yauba amuba machugi wallet ama Kangleipak Communist Party Red Army gi demand letter ama sel khaibada chinaba two-wheeler gari ama fangba ngamki hari. Amaromda haukiba tha asigi kuntarukta Manipur police na Kanglei yawol kannalup KYKL gi gather ama takhel mamang lekai dagi faba ngamle hari. Faba mioi adu naurem naren meitei atopaming leisemba atopaming irabot chahi kun mangani mangondagi mobile handset ama sel oina lupa chonga amadi Aadhaar card kalona wallet ama amadi two-wheeler gari ama fangba ngamki hari. Amaromda Manipur Police na Revolutionary People's Front RPF People's Liberation Army PLA gi kadar ani dingku rotagi faba ngamle hari. Faba mioi ani adudi thangjam Suran Kumar Singh atopaming achoba atopaming ingba chahi kunmapan amadi chingamkham Langgol Singh chahi kunmathoini. Makoi ani dagi two-wheeler gari ani mobile handset ani amadi wallet ani fangbangamle hari.